ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ Dow Hill wari asi asengba thokiba wari amakakni. Dow Hill hariba mafam asida India gi wangmada leiba foreigner tourist kara lam koiba lakpada mafam aduda mangki. Aduga mangkriba miyoi singa dusu ngasi phoktiba phangdana leiri. Aduga Dow Hill hariba mafam asi India gi manungda khwaidagi phajaba mafam amakaksu oiramki. Mafam asi West Bengal gi Darjeeling hariba mafam adudagi kilometer 30 muk chatlaga leiramki. Aduga Dow Hill hariba mafam jaga ase chingna pokoi quesonduna makhal kaya marom amagi ningthi jaraba lei kaya marom ama salamki. Aduga Dow Hill gi umang forest adusu hek yengbada asuki matik ningthi jaramki. Tawbadabu asuk ningthi jaraba mafam jaga sing ase numidangi matamdadi miyoy amata changnaramkide. Maramde Dow Hill hariba umang asida makok yaudaba nupa ama numidangi matamda umang aduda hek chatli hainaramki. Maduda maram moiduna mafam jaga aduda numidangda mi changba kinaramki. Asumna nongma foreigner khara mafam duda koiba laknaba thorang tawramki. Foreigner singdusu nahang aktani makhoi gi nuksinajabi nupi singduga mafam duda chatnaba thorang tawramki. Adubu makoi mayamgi maraktagi Philips kauba nupa ama yarumki. Makoina mafam duda laktringaida Philips ki mamangda nupa ama laktuna Dow Hill hariba mafam jaga asida makoi lakanu. Mafam aduda nakoi hek laklabadi nakoi gi thawai mafam duda mangani hairamki. Madudagi Philips na mahakna langnarakadaba kangbu singduda asumna hairamki. Akoi Dow Hill hariba mafam asida chatkumsi. Mafam asi India gi miyoi singna social media da haunted place ni haiduna yamna sathiba jaga ni hai. Aduna akoi mafam atopa amada oina chatsi hairamki. Adubu mahaki mamanaba singduna asumna muk hairaki. Philips haunted place oibudunani akoi mafam duda amukka hena chatninglibasi mafam duda akoi adventure tawrusi photo shot kya maro mamasu lawrusi hairamki. Adubu Philips ti mafam duda mamanaba singda jan hanjan chatkumsi hairamki. Adubu Philips ki nuksinajaribi nupi aduna Philips da asumna hairamki. Nangai bu nuksirabadi mafam duda aibu amukta pubiu haiduna. Philips su magi girlfriend na adumna hairakpadagi mafam maduda chattaba yaramkide. Asumna makoi mafam maduda jura semduna makoi taruk lamki. Makoina mafam maduda hek yarumdaida piktakna khungang macha amachu taramki. Mafam duda makoi gari ngayak khamduda dukal amadagi acha thak khara leiramki. Adubu khungang duda leiramiba miyoy amana Philips ki kanguda nakoi karaida chatkadabano hangaki. Maduda Philips na akoi Dow Hills yengba lakpani hairamki. Adubu makoina Dow Hills hek palakpada khungangdugi miyoy sing aduna makoida munna yengaki. Aduba khungangduda leiramiba nupa aduna asumna muk hairaki. Nakoi Dow Hills ki maramda kari khangi haina. Maduda Philips ki mamanaba amana asumna kumaki. Akoi nahakna haininglibado akoi loina khangi. Mafam se haunted place ni haiba natro haina. Madudagi khungangduda leiramiba nupa aduna amu hoi madu asumbani. Nakoi forest manungda sangbada pulap jar tokai satkani. Aduga kitang hek mamsila abadi mafam dudagi thoro natragadi nakoi khudong thiba nangani hairaki. Madudagi Philips na nupa aduda kari maramgino numidangda sangba yadradi hangamki. Adubu nupa aduna asumna hairaki. Dow Hill station lasida lam koiba lakpa tourist miyoy khara Dow Hill forest manungda sangkhibadagi mafum khangdana mangki. Aduga mangkriba miyoy sing adusu ngasi pauthiba phangdri. Aduna nakoisu mafam duda changbada khara cheksallu hairaki. Madudagi Philips na nupa aduda asumna hairamki. Asombu hainingai leitana thagachari akoibu mafam duda changbagi section thorang takpirakpagi akoi amuk changukige hairamki. Asumna makoi mafam adudagi Dow Hills tamna lakpa hauramki. Aduga mafam dugi phajaba sing adu ubada makoi loina ngaungnaramki. Adubu makoina mafam aduda hek yaubaga numidang su taraklamki. Maduna makoi masen
asumna hainaramki. Akoy asuk fajaraba mafam asi yengdana de hallagumsi. Manak nakpa saida hotel gumba ama thiraga akoy leirisi. Aduga nungalaga akoy mafam sida amuk laksi hainaramki. Asumna Philips ki kangu adu hotel ama thina batawramki. Adugu Philips na mafam dudagi hek on thorakpada forest umang lomda miyoyama kanna sen kiba ama Philips na uramki. Madudagi Philips na mahaki kanguda asumna hairamki. Asida miyoyama kanna senki nakoy uhura haina. Adugu Philips ki wafam adu mahaki mamanaba amadi mahaki nungsinazari binupi aduna kariyam na duna kumaki. Nang mafam asida yorokpada ngaili aduga but hana unarabra haina. Maduda Philips makoy gi wahi sing adu tabada yamna saungamki. Madudagi makoy mafam adai da leiba hotel amada ahing adu leamki. Adugu Philips ki mamangda amuk yamna tamthiba akiba sakpa mamana mahakna langminariba kangu sing adubu loina halamki. Philips mikap khangtok tholaki. Aduga magi nungsinazari binupi aduda Philips ta kaidawrage hangamki. Maduda Philips na asumna hairamki. Akoy Dow Hill yengbasi chatlagumsi hallesi hairamki. Adubu magi nupina Philips ta asumna muk hairaki. Nang ngasai gi nupa aduna hairiba wafam adu azumbani khalira. Akoy di mana hairiba wado thazati. Mana ngasai hairido mafam sigi magun hafallini. Nang karimata khanganu hairamki. Asumna nongalaga makoy Dow Hill ki forest lom da chatnaba tawramki. Adubu mafam adaida Victoria Boys School haina school lama su leiramki. School adu ubada makoy masel asumna hainaramki. Koren halakpada school asigi campus manungda su photo shot khara tawsi haina. Adubu makoy na adumna hainaringaida makoy na ihan hana mafam aduda lakpada thengnarakhiba nupa adu school adu dagi thoraki. Makoy su nupa adu da kauramki. Nupa adu su makoy gi manakta sangaki. Aduga sumna hairamki. Nakoy forest manungda sangmudribra haina. Maduda Philips na asumna hairamki. Akoy ngarang yengma na paudre. Ngasi first morning sida yenguna ba chatke tawribani. Ado nangdi school sida gi thoraklibasi kaidoba changubano hangamki. Nupa adu na mu asumna hairaki. Ay Victoria Boys School sida oda oibani haiduna. Madudagi Philips ki kanguna o nang school asigi oda pare pare. Ado akoy amuk forest lom da sangki gi hairamki. Asumna Philips ki kangu forest lom da laki. Mafam dugi phajaba sing adu makoy photo namduna leiramki. Aduga Philips ki girlfriend na Philips da photo nambira o hairamki. Philips su magi nupi bu photo nambiramki. Adubu Philips na magi camera duda magi nupi gi tungda makok yaudaba nupa ama leptuna leiba ama uramki. Madudagi Philips camera adu makada thadaramki. Adubu makok yaudaba nupa adu amuk leiramki de. Madudagi Philips yamna kiba horamki. Aduga magi nupida mafam dudagi yamna thuna chatlesi hairamki. Madudagi Philips ki mamanaba sing aduna asumna hairaki. Philips kaidoba yaurage haina. Maduda Philips na akoy mafam asi yamna thuna thadoktuna chatlahorasi akoy loina sirani hairamki. Aduga Philips ki wa adu tabada Philips ki nupi gi mamanabi singduna Philips ki nupi duda saibiramki. Nangi nupa sing auri kisu yamna kigali. Nang ma yauraga matung manaw akoy ginakta lakanu haina. Madudagi Philips ki nupi adu Philips da munna yengduna yamna sauramki. Madudagi makoy wa mata ngangnadana makoy na leiriba hotel aduda amuk halaki. Asumna amuk makoy numidangi matamda Philips yaudana forest aduda amuk sattuna numidangi phajaba adu photo shot laurusi hainaramki. Asumna Philips tungkhre haiduna makoy masen hongnaduna forest lomda numidangda chatnaba tawramki. Adubu makoy na chatke hek tawrakpada Philips su haugalaki. Aduga Philips na makoy da sumna hairamki. Kaigino nakoy na ay yaudana forest aduda chatke tawribadi. Mafam aduda nakoy numidangi matamda di chatkanu. Nakoy awafamda tani. Mafam adugi jagada karino khangdaba tamthiba posak ama lei. Aduga nakoy na su khanglibaduni mafam adu haunted place ni hairamki. Aduga Philips ki wa adu tabada mahakka langminariba kangu sing adu yamna sauramki. Aduga sumna hairaki. Mafam sida lakpada akoy na nang puraglibasi akoy yamna suwairi.
aduga akhoi mafam sida anirak hanna lakpasu ngamaroi aduna amuktang laingai sida mafam asigi full enjoyment lauduna hangani hairaki maduda Philip na amuk asumna hairamki are phare madu oirabadi nakoi saluru adubo aigi nupidi nakoi puwa yaroi hairamki Philips ge wafam maduda magi nupisu yamna sauraki aduga Philips ta asumna hairaki aidi makoi ga chakani nang chatningdragasu mafam sida leho haiduna madudagi Philips magi nuksin nazari bin nupi aduga marei tongnarakhi madudagi hotel aduge manager su thoraki aduga kaidongnarage hangamki maduda Philips na hotel aduge manager da wari pumma tamamki hotel gi manager duna su Philips na hariba wafam asi achumbani nakoi numidang da mafam aduda satkanu nakoi awafam da tani aduga handak sehi gisu mafam duda mi laudri sehi khudingi mafam duda mi adum laubani aduga mangkhriba haksang sing adusu thiba phangte hairamki aduba Philips ki kangu adu wafam adu thajaramki de maduna maram moiduna makoi mafam aduda nampu da sakki Philips ki nupi su yauki Philips su haijaba yaba haijare upai leitadana tumina lehoki asumna makoi mafam aduda sakki badagi nongalam dai phau hotel aduda hanjala amki de madudagi Philips na magi nupi da call tawramki madusu makoi phol amata paikalamki madudagi Philips ke wakalda singnaba phauramki makoi khudong thiba soidana nangamani haiba madudagi Philips hotel aduge manager manakta sangduna makoi bu thirusi hairamki adubo hotel aduge manager de yaramki de mafam maduda numidang da chatpa haibasi khudong thiningai ni aduna nongalaga oina chachi hairaki madudagi Philips ngahak wakal khalamaga puklaungna hugatuna torch light ama paiduna mafam duda chalamki asumna Philips Dow Hills ki forest adu hek yorokpaga mafam madudagi magi nupi gi khonjel ama taraki kana kana leibage aibo mukta kanbiu haiduna madudagi Philips magi nupi du bu kauraga forest manungda changamki adubo laptakna Philips ki nupi adugi makhong paiduna makok yaudaba nupa amana asongba umangam chingsalamki Philip madu ubadagi mafam dudagi yamna kanna senthoraki aduga makoina leiriba hotel adugi manager da Philips na sumna hairamki nang police ta phone amukta tawbiyo aiga langminarakpa kangu sing adu khudong thiba nanghauri mateng amukta pangbiyo hairamki madudagi hotel adugi manager na police ta phone tawramki madudagi nongalaga forest umang aduda police sing aduga Philips ka changselamki adubu mafam adudadi kanamata leiramki de ngihak leiraga Philips ki kangu singna setkiba purit piron sing adu uumagi mathakta loina yanduna leiramki aduga makoina pukiba polam sing adusu makhada ta aduna loina leiramki asuna police sing aduna phana kuira phau Philips ki kangu sing adugi khongol liba ngamamki de matam khara leiraga Philips ki kanguna pukiba camera aduda namkiba photo sing adu samthoktuna yengba matamda blank ngakta thoraki mayam wari se matang asai da loijare masini Dow Hills ki akiba swap tawba ngamdana loi khraba wari